Ma'am, good morning. Angan bagi kena sejauh ma'am un kutha mga sidi ing swing ko handak se. Ako yung chak mo pan si kali khang de pan pa si yung chak su pan ba ho re si. Si yung chak su pan ba ho re aduga yung chak mo pan su ken ba lepte. Si kyam pa sa ba makin le na me. Ma'am kasi tumulog ko da yung sama panam ken le rame. Ahe ken na su thabak lo ra ma. Ari ga te ke li se. Lechin ko ta ji. Ma'am kasi di ngan ko gi marado. Pawdo masi mara thade mi to lawi to ri. Se kyam jang na ine sando na to ring da mo han to re. Si sando no si mara thade mo to re ko. Ina ji lai khura mo ge mo ni mara hoding do lai hi ken thore. Je ko chana ai ki lai jare ba ko. Sini ji lai hi kai to ba. Ma'am jam ngan na mo ngasi mara tha ba gi lai ai su ngan hogat pani. Lu bide su ning ti kudingi ngan hogat sei da. Duni ma'am moina sonda mara khoi ga tinga de ko ai lai se khura mo ra ke. So ma'am ngasi di blue color se satlam me. Ing ba siga lai ga satok panam de. Chak chana le nongju tha ta ni phajana satoi ba sara ga. Sana ma chana chu lai mana hinga lo na cha that pi re. Se ne se sana ma sa ga si mana se abra ita mana he yam haw ma re ma. Lo oina mo na cha that pi. Lai hu ma ka phan na satre handa se sma to. Ma'am khoi gi mara sando me duga siga lai sina khara thagalaga mu hap to ri mar moi je tharame gari lau ja khare duni ma'am se su hogale sina thagala hapagi ma'am khoi gi mara tha dore dore tha dre ai hang roke khoi gi se gari se moi sangna dre nundin da dharani haire se ko sando ga ko aduga ma'am sina akhoi di mara thadre ba ko nungdin da thane na hare do mana lambi da thokwa madam da ko khul da sumaina mara thana le me ba ko mara tha bai di akhoi sumaina phause dum khawr ga dum loge dum phause dum thokwa jaru su dum tongana phause tongana sumai to se ko khul da han balak ne ba si se han ba su lak pa do ko khoi su han bu jib na ba na mana dum kana to man ni duna han ba su ya duna dum video se dum sem kana to ro mana semak pa hai ta ko do semak ko do ba jum da numai to jenga lu do rai lai ya ba ko adu de ne se dum numai man gi duna dum jeng se kamai khaw ba kot pa pa no to an ba ka to se dum me am se dum se do ke na to jala pa de lamba जाने ले एक तिल हटे वाला थी वो हैं वो लंबा जाने स्पीड है क्या
chân giảm ý ꯑꯩꯈꯣꯏꯒꯤꯁꯨ ꯃꯔꯥꯊꯥꯅ ꯂꯩꯔꯝꯃꯦ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯂꯥꯛꯇ꯭ꯔꯦ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯩ ꯀꯥꯞꯄꯅꯦꯕꯀꯣ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯑꯃꯗ ꯂꯦꯞꯅ ꯂꯩꯔꯤ ꯃꯌꯥꯝ ꯑꯣꯇꯣꯅꯁꯨ ꯁꯨꯃꯥꯏꯅ ꯊꯥꯕ ꯌꯥꯏꯀꯣ ꯃꯔꯥꯁꯦ ꯍꯥꯟꯅꯗꯤ ꯁꯟ ꯏꯔꯣꯏꯅ ꯊꯥꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯔꯦ ꯃꯔꯥꯁꯦ ꯀꯩꯅꯣꯅꯦ ꯌꯧꯅꯦ ꯃꯔꯥꯟ ꯑꯃ ꯆꯥꯏꯔꯝꯃꯦ ꯑꯗꯩꯗꯤ ꯒꯥꯔꯤ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯅ ꯒꯥꯔꯤ ꯃꯨꯁꯔꯛꯇ ꯂꯥꯛꯁꯜꯂꯦ ꯑꯗꯨꯗꯩꯗꯤ ꯊꯥꯅꯦ ꯇꯧꯔꯝꯕ ꯀꯥꯡꯕꯨꯗꯨꯅ ꯂꯧ ꯈꯥꯎ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯧꯕꯨꯟ ꯆꯥꯏꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯁꯤꯗ ꯆꯥꯏꯔꯒ ꯊꯥꯔꯒ ꯒꯥꯔꯤ ꯍꯟꯈ꯭ꯔꯦ ꯑꯃꯨꯛ ꯁꯤꯒꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯂꯥꯛꯇꯥꯏꯅꯤ ꯁꯤ ꯈꯔ ꯂꯩꯍꯧꯔꯤ ꯁꯤꯒꯤ ꯆꯥꯇꯝꯕꯤ ꯇꯧꯏ ꯍꯨꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪꯗꯨꯒ ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯔꯥꯎꯔꯤꯃꯤ ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯉꯁꯤꯁꯦ ꯈꯥꯃꯦꯟ ꯆꯦꯡꯕꯤꯒ ꯑꯂꯨ ꯑꯃꯈ ꯍꯥꯞꯆꯤꯜꯂꯦ ꯁꯨꯃꯥꯏꯅ ꯈꯥꯏꯅ ꯁꯤ ꯉꯈꯥꯁꯦ ꯊꯣꯡꯖꯤꯜꯂꯒ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯗꯦꯂꯤ ꯗ꯭ꯌꯨꯇꯤꯅꯤꯗꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯃꯌꯥꯝ
ꯆꯥꯛ ꯇꯣꯛꯂꯦꯕꯀꯣ ꯆꯥꯛ ꯇꯣꯛꯄꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯃꯅ ꯑꯗꯨ ꯑꯗꯩꯁꯦ ꯁꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯐꯧ ꯈꯥꯎꯔꯒ ꯀꯩꯅꯣ ꯑꯗꯨꯝ ꯐꯧ ꯍꯩꯊꯔꯒ ꯑꯗꯨꯝ ꯇꯧꯕ ꯃꯦꯆꯤꯟꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯧꯕꯨꯛꯁꯦ ꯉꯁꯤ ꯄꯨꯝꯅꯃꯛ ꯈꯥꯎ ꯂꯣꯏꯁꯜꯂꯝꯗ꯭ꯔꯕ ꯀꯩꯅꯣ ꯅꯣꯡꯃ ꯉꯥꯏꯍꯥꯛꯇꯪꯁꯤꯒ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯕ ꯊꯣꯔꯛꯄꯅꯦꯕꯁꯦ ꯃꯌꯥꯝ ꯎꯔꯕ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯝꯗꯣꯔꯦ ꯂꯧꯕꯨꯛ ꯁꯨꯛ ꯄꯥꯛꯄꯁꯦ ꯀꯅꯥꯏ ꯀꯅꯥꯏ ꯈꯥꯎꯅꯔꯤꯕ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯃꯟꯒꯤꯅ ꯊꯣꯔꯛꯏ ꯃꯤ ꯆꯥꯛ ꯇꯣꯛꯄꯒ ꯌꯦꯡꯕ ꯊꯣꯔꯛꯄꯅꯤ ꯃꯤꯁꯨ ꯈꯨꯠꯇꯤꯅ ꯑꯃ ꯌꯦꯡꯅꯔꯤꯕꯣꯅꯤ ꯃꯆꯥꯁꯨ ꯂꯣꯏ ꯈꯥꯎꯅ ꯂꯣꯏꯔꯝꯃꯦꯅꯦ ꯁꯤꯗꯤ ꯃꯦꯆꯤꯟꯁꯦ ꯎꯕꯗ ꯃꯤ ꯈꯔꯁꯦ ꯈꯥꯎꯅꯔꯤꯁꯦ ꯁꯦ ꯁꯤꯒ ꯈꯥꯎꯅꯔꯤ ꯃꯤ ꯇꯜꯂꯝꯃꯅꯦꯕ ꯃꯦꯆꯤꯟꯁꯦ ꯎꯕꯗ ꯁꯤꯒ ꯂꯧꯕꯨꯛꯁꯦ ꯂꯣꯏ ꯈꯥꯎꯗꯣꯛꯑꯝꯃꯦꯁꯦ ꯑꯗꯨꯒ ꯑꯁꯤꯒ ꯐꯧ ꯍꯩꯗꯣꯛꯑꯝꯃꯦ ꯁꯦ ꯐꯧ ꯍꯩꯊꯔꯝꯃꯤ ꯃꯥꯅ ꯎꯗ꯭ꯔꯦꯀꯣ ꯑꯩ ꯆꯠꯄꯁꯦ ꯌꯦꯟꯁꯤꯁꯨ ꯀꯟꯅ ꯏꯟꯅꯅ ꯂꯥꯛꯑꯦ ꯑꯩ ꯀꯥꯔꯛꯁꯤꯒ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯐꯧ ꯑꯗ ꯂꯧꯕꯨꯛꯁꯦ ꯄꯥꯛꯈ꯭ꯔꯦ ꯂꯧꯕꯨꯛꯅꯦꯕ ꯁꯣꯟꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯥꯎꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯇꯦꯛꯁꯦ ꯊꯔꯝꯃꯦ ꯁꯤ ꯃꯇꯦꯛꯁꯦ ꯃꯤ ꯈꯔ ꯃꯁꯥ ꯃꯁꯥ ꯃꯣꯏ ꯈꯥꯎꯅꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯁꯤꯃ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛ ꯁꯣꯟ ꯁꯥꯏꯠꯇꯅꯦ ꯁꯣꯟ ꯁꯥꯏꯠꯇ ꯑꯃꯨꯛ ꯈꯥꯎꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯌꯦꯡꯍꯟꯕꯗꯣ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯃꯦꯡ ꯇꯥꯟꯗꯣꯔꯦ ꯍꯥꯃꯦꯡ ꯃꯌꯥꯝ ꯇꯧꯔꯝꯃꯤ ꯌꯦꯡꯉꯣ ꯁꯤꯒ ꯍꯥꯃꯦꯡ ꯂꯥꯏ ꯅꯣꯏ ꯂꯩꯔꯤ ꯀꯌꯥꯝꯗ ꯂꯩꯔꯝꯃꯤ ꯍꯥꯃꯦꯡꯅ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯍꯥꯃꯦꯡ ꯇꯥꯟꯗꯣꯔꯤ ꯑꯇꯩ ꯀꯗꯥꯏꯗ ꯂꯥꯛꯏꯕ ꯍꯥꯃꯦꯡ ꯃꯌꯥꯝꯅ ꯃꯣꯏ ꯆꯥꯊꯣꯛꯈꯤꯗꯣꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯅ ꯂꯩꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯗ ꯐꯧꯁꯨ ꯐꯪꯍꯧꯔꯦ ꯆꯔꯨꯁꯨ ꯐꯪꯍꯧꯔꯦ ꯑꯗꯩ ꯈꯥꯎꯕꯁꯨ ꯂꯣꯏꯍꯧꯔꯦ ꯊꯕꯛꯁꯦ ꯑꯃꯨꯛ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯃꯤꯅ ꯑꯣꯏꯔꯤꯁꯦ ꯈꯥꯎꯕ ꯑꯃꯨꯛ ꯑꯃ ꯐꯧꯕꯨꯟꯃꯨꯛ ꯈꯔꯅꯤ ꯅꯝꯖꯟꯅ ꯊꯝꯃꯅꯤ ꯑꯗꯩꯗꯤ ꯐꯧ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯔꯥ ꯈꯣꯏꯔꯅꯤ ꯆꯔꯨ ꯈꯣꯠꯇꯣꯛꯑꯅꯤ ꯑꯗꯨꯝꯕꯒ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯐꯧ ꯗꯥꯏꯔꯦꯛ ꯆꯔꯨ ꯁꯤꯅꯁꯨ ꯀꯣꯝꯃꯦ ꯍꯧꯖꯤꯛ ꯐꯧꯗ ꯐꯧꯔ ꯂꯣꯏꯔꯦ ꯍꯨꯝꯕꯩ ꯃꯊꯧ ꯇꯥꯒꯗ꯭ꯔꯣ ꯍꯨꯝꯕꯩꯗꯤ ꯃꯊꯧ ꯇꯥꯅꯤꯅ ꯑꯩꯁ ꯍꯨꯝꯗꯗꯤ ꯌꯥꯔꯣꯏꯌꯦ ꯐꯧ ꯌꯥꯎꯅꯤ ꯑꯁꯤꯅ ꯁꯥꯊꯤꯅ ꯀꯣꯝꯃꯦ ꯃꯌꯥꯝ ꯁꯤ ꯃꯦꯆꯤꯟꯁꯤꯅ ꯊꯕꯛꯁꯦ ꯑꯃꯨꯛꯇꯪꯗ ꯂꯣꯏ ꯂꯣꯏꯁꯜꯂꯦꯕ ꯁꯤ ꯐꯧꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯑꯗꯨꯝ ꯐꯧꯗꯣꯛꯑ ꯂꯣꯏꯔꯦ ꯇꯂꯥꯕꯤ ꯁꯤꯅꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯂꯒ ꯌꯦꯡꯕ ꯊꯣꯛꯂꯛꯏꯃꯤꯗꯣ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯗꯣ ꯑꯩ ꯃꯅꯥꯛ ꯌꯧꯅ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯒꯩ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯉꯁꯥꯏ ꯅꯛꯅꯗꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯏ ꯏꯀꯥꯏꯅꯔꯝꯃꯅꯤ ꯇꯜꯂꯝꯃꯅꯤ ꯃꯦꯆꯤꯟ ꯎꯕꯗ ꯁꯤꯗꯤ ꯈꯥꯎꯅ ꯂꯣꯏꯍꯧꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯃꯦꯆꯤꯟ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦ ꯃꯊꯪꯗ ꯇꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯁꯦ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯔꯥꯛꯁꯦ ꯈꯣꯏꯔꯦꯕꯀꯣ ꯑꯗꯩ ꯏꯃꯨꯡꯗꯩ ꯑꯗꯨꯝ ꯂꯧꯕꯅꯦꯕ ꯁꯦ ꯑꯩ ꯐꯤ ꯑꯃꯁꯨ ꯇꯨꯔꯤꯑꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩ ꯕꯤꯖꯤ ꯑꯣꯏꯔꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯇꯧꯔꯤꯁꯦꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯪꯈ꯭ꯔꯁꯤꯒ ꯑꯩꯗꯤ ꯅꯕꯣꯡꯒ ꯏꯟꯖꯟ ꯈꯨꯠꯆꯟꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯪꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯃꯔꯥ ꯈꯣꯠꯄꯁꯦ ꯃꯥꯁꯤꯅ ꯀꯩꯅꯣꯁꯦ ꯆꯔꯨ ꯈꯣꯠꯅ ꯇꯧꯔꯦꯕꯁꯦ ꯊꯕꯛ ꯀꯟꯗ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝ ꯀꯨꯝꯁꯤꯒꯤ ꯐꯧ ꯆꯔꯣꯡꯁꯦ ꯈꯨꯐꯖ ꯑꯃ ꯁꯦ ꯆꯔꯣꯡ ꯈꯨꯐꯖ ꯑꯃꯅꯤ ꯀꯨꯝꯁꯤꯒꯤ ꯁꯤ ꯆꯥꯍꯧꯔꯅ ꯃꯣꯏꯅ ꯇꯥꯔꯤꯁꯤꯡ ꯃꯈꯥꯗ ꯐꯧ ꯇꯥꯔꯦ ꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤꯌꯦ ꯉꯁꯥꯏꯗꯤ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯔꯥ ꯊꯥꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯃꯕꯣ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯇꯟꯒ꯭ꯔꯖꯥꯠꯅꯤꯕꯣ ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ
ꯃꯔꯥ ꯊꯥꯕꯗꯣ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯝꯃꯦ ꯃꯣꯏ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯊꯥꯔꯨꯗꯣꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯇꯧꯔꯤꯖꯣ ꯑꯃꯁꯨ ꯇꯧꯔꯛꯏ ꯌꯦꯡꯉꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯤ ꯃꯝꯃꯦ ꯍꯥꯏꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯔꯥ ꯊꯥꯅ ꯉꯁꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯀꯟꯅ ꯂꯩꯔꯦꯀꯣ ꯃꯇꯝꯒꯤ ꯊꯕꯛꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ